Interim Bell Loukhiba MSPCL ge Managing Director Sarat Chenkhre. Interim Bell Loukhiba MSPCL ge Managing Director Thangmai Banda Laiba N Sarat Chenkhre amade Senja Thumja da senaba employee ani phare haire. Senja Thumja gi case ki matang da Manipur State Power Company Limited ki Managing Director N Sarat ke mathakta Lok Ayukta na investigation sathaduna lakhiba ne. March kuntrada case asigi IO oina Lok Ayukta na hapkhiba Kaksing gi SP na MSPCL ge hana Loktak Subdivision ge AE oina Thawpuramba haujikna re-engage tawduna MSPCL ge GM Transmission Division number 3 oiriba Aribam Rajendra amade hana Transmission Construction Division number 1 ge SO oiramba Okram Yai School su phagatkhre haire fagalaba miyoi sing adu Special Just Lok Ayukta gi mamangda puthoktuna numit 8 ni ge police custody da remand lawkhre Nauna phagalaba miyoi ani gi maikaidage bail haijarakhi adubu court na bail pibagi ayaba pikhidre Afghanistan da koi khaktaba nupa employee sing office kaba yahan khidre Afghanistan da Taliban anuba dress code ama hogdokpaga loinana laibak asige government office sing da thabak tawriba nupa employee sing koi khaktana office ta lakwa yahan khidre masigi mathakta makoina office lakpada western gi fizol sing selaga lakpagi athingba su thamkhre Western gi fizol sing set pagi mahutta nupa sing na makok ta tupi natraga kogyet yet paga loinana asang ba tops amasung trousers set anaba sukhangan khe Islamic law gi makhada makhoida nongmagi taruglag chanaba matamda prayer tawnaba suhai khe karigumba chanabi sing asibu thugai ba miyoi sing office sangba yahandabagi mathakta kaptuna hatpa phawba yai haina Taliban na phongdokhre Taliban na foreign drama show sing amasung international media sing broadcast tawbagi athingba su thamle anauba chanabi sing asi haukiba laibak pokpa numitagi chanaba haukhre haina paw asina makha tare yum thugai bada natana pochai kaya mangan takhalamba thamoi sokna yajaning de Mega Chandra haukiba March kuntraga mathoi gi numidang pung 9 lom taba matamda PZD Enterprises ke investor mayam laklaga karisu khangjadraba mahaki yum thugairam bada natana imung manungi pochai kaya mangan takhalamba si thamoi sokna nungai jade asigumba Thogdok asi investor sing na amugana thogan biganu haina KHH Mega Chandra Kaksing Turel wang mada laibana investor miyam da appeal tawrakle Thogdok asi gi matang da mahak na miyam da sengdok laduna haikibada PZD Enterprises hogdok lamba Mangol jaw hariba nupa ase mahaki nupi marida imung manungde thoknai adubu Enterprises asi gade mahaka karigumba hiram amata da mari laina jade mahaka mari laina davanina proof amasung evidence kanana su piba ngamloi Karigumba ngamlabadi miyamna piba dandi masana yana laujage haina makhatana phongdorokhe mahakti samaj asibu afaba lambida semningba amade semlabasu oza ama oina angamba thakta honaduna saruk yazariba misakne asigumba praja miyamdage lut tawba huran senthigi thabak asida yawgadaba nate haina su phongdorokle mahakna makhatara haikibada imung manung oibagi marida miyamna makoigi imung manungda awaba kaya piribase miyoibagi minungsi yangbiduna makhatana pibidagano Haujik investor kaya gi imung manung wabana kham thengnaba yaure imung manung kaiba kaya yaure haibasu khange maram asina manglem jauna print namadi electronic media da phongliba se thengnabiraga de athubada thokpiraktuna investor miyamga solution purakna bohna biu madu natrabade mari mata thoglubadage makoidi hingna sibaga chapmanare haina su phongdorokle Prime Minister gi parikya pe charcha 2022 na Mahairoi oja amadi mama mapa singda anauba wakhalon ama pire Biren Chief Minister N Biren haikre India gi Prime Minister Narendra Modi amadi Mahairoi sing amadi oja singda parikya pe charcha 2021 gi thoram asina India da historic oiba anauba wakhal loksing pire Prime Minister gi parikya pe charcha sibu yengba taruba kaya anauba wakhal thongna pire wapam asing asi Prime Minister na handak sahida Class 10 amadi 12 thagadoriba mahiroi singa nationwide waina New Delhi dage video conferencing gi khuthang da mahiroi singa unaduna interaction program ngasi state lainga ki education department na sinduna Imphal gi Sangai Hall Hotel Imphal da Chief Minister N Biren Education Minister Y Kemchan Works Minister K Govindas ka loina na mahiroi singa punna Prime Minister gi parikya pe church video conferencing gi khuthang da yengluraba matungda paumi sing da phongdokibane Chief Minister na makhatana haikibada ngasi pangthokiba Prime Minister gi parikya pe charcha sigidamag India da amade state asida historic oiba amane
Prime Minister na mahiroi-sing da piba warol-sing asina angang-sing maning tamba examination thabada anauba wakhal pire. Prime Minister gi yamna artha laiba warol asina India gi tongan-tongan ba state sing da lairiba mahiroi amade parents sing na ngasigi interaction program da yaukiba sing da anauba asa ama pire. Mahiroi sing da natana oza amade mama mapa oiba sing da anauba wakhal soidana piraga ni haike. Ngasigi Imphal gi sangai hall da pangthokiba Prime Minister gi parikya pe charcha gi thoram da Manipur Lengaki Education Commissioner Hare Krishna, Director L Nanda Kumar amadi tongan-tongan ba school singi mahiroi sing amadi oza sing na saruk yakhe. PM na board ki parikya thagadaba mahiroi sing unakre. Parikya haibasi harau kumaigum na khandokadabane. Prime Minister Narendra Modi na haikre. Parikya haibasi mahiroi singi punsida thoktaba yadraba yamna maruoiba punsigi tangkak amane. Mahiroi sing na parikya haibasi harau kumaigum na Khandok tu na nungai na parikya thagadabane. Wafam asing asi Prime Minister na mangarak suboy na delegate Tan Kota Stadium da sahi asigi waina board ki parikya thagadawriba mahiroi sing makhoi gi ahalaman sing amade waza singa unaduna pangthokiba interaction program da mahak na phongdokibane. Ngasigi thauram aduna punna mahiroi waza lakh taraga mangarom henbana register tawraki haire. Prime Minister na makha taraduna mahiroi sing na parikya thabada ninghanaba tawroidabane. Harau kumaigi nungai bagum thamoida nok tuna harau kumaigum khanduna mahiroi pumnamak na parikya thagadabane. Punsida thoktaba yadraba mahiroi singi amata ngairaba tangkak oiriba parikya haibasi mahiroi singna harau mamon nokna harau kumaida nungai bagum parikya dasu adugumna tawgadabani haike. Interaction program da saruk yakiba mahiroi waza amade parents singna PM na pikiba warol sing pukning changna tabaga apenba poktuna phongdokhe. Parikya ka charcha haiba hiramda pangthokpa ngasigi interaction program adu mangarak suba interaction program ni haire. Senja thumjagi maralda senior accountant ama lokap yaukhre. Chief Minister Nongthongbam Birena Lusingba BJP gi ani suba laingak asina lamdam masida senja thumja maru phangna muthatna ba pandamda Vigilance and Anti-Corruption Department ama hangdokhraba matung department asigi Vigilance and Anti-Corruption Police Station gi team amana ngahan yumsa kaisa numita senior accountant ama senja thumja chatharambagi maralda phagalaba matung April 5 phauba police custody gi remand lokthaduna police station asigi lockup ta thajinkre. Police ki pauna hai senja thumja chatharambagi phagatkraba senior accountant adugi maming Abdul Hai Kawe Lilongdagi ne. Hauji Manipur Lengaki Treasuries and Accounts Department ki makhada Thoubal gi Treasury Office ta senior accountant oina posting tabane. Mahak ngahan yumsa kaisa numit ki nungthil pung 3:10 rom tabada mahak ki office maktadagi Vigilance and Anti-Corruption PS ki team aduna phagatpane pawasina makhata na hai Treasury Office Thoubal na Manipur lenga ki tongan ba department singi bill pass tawbaga mari laina na senior accountant wariba Abdul Haina mari laina ba singdagi sel demand tawbagi maralda mahak pu phabane. Mahak ki mathakta Vigilance and Anti-Corruption Police Station da register tawba case adugi FIR number na 3/3/2022 VNSC PS ni hainasu police ki pawasi na haire. Faraba accountant adu special judge PS Act Thoubal gi court ta haunabi matungina puthokpaga loina na makhata na thigatna ba April 5 phauba police custody remand pikibane. Ningsingba yai tha asigi 15 dasu Vigilance and Anti-Corruption PS ki team asimakna Bisnupur district ke Kha Thinungai Gram Panchayat ki Pradhan oiba Ningthaujam Ramananda kauba miyoy ama Mahatma Gandhi National Rural Employment Guarantee Scheme gi thabak subada senja thumja chatharambagi maralda phagatkrabane. Aroibada tabiriba pumnamakpu thagatjari.